Good morning ma'am, welcome back to the vlog. Ma'am ay Jodhpur Youre. Auto tongaga ay sarkari quarter tamna chatsari. Kaya Youre? Jodhpur Youre kayo. Kaya Youre? Matam kuirabagi tungda akhoi swagi lambi se ubase pungning se yam nungaye. Akhoi gi colony yojare. Aduduga sijina akhoi gi vlog ne. Good morning ma'am. Ay Jodhpur da yojare. Jodhpur gi sunrise ure matam kuirabay tungda. Chanupaje school da hayang dai thabirani exam su kuidre matam kuina su lepamina yumda larik paboi padaboi tawre. Are dudi uphunwa phona dai lainadabagi kakteng kari kara ma'am dai rame sengdokige ma'am da ulake ko matema si sitpa sengba waladi sine nangai si langtrik langna ujabane. Start taurage mayam ay swats abhiyan kana tawjari numit kunthra mangani momi amta lainadrabanina uphunwai punsi am thangjillame ngahak leiraga de isa ani sina on baw khotpo yam sanara ani duduna sasa sengdoge Cha do kana pilai no. Nangi friend na. Akoigi yum thangnaba sagai gi friend gi mamana ayung ata khoi yorakpaduda angang ani gi cha pire How bro cha? kai lo hello dai ta pa sare mayam sijina aigi balcony gi garden ne ado sida thariba macha machu kai kai se aidi kangamadra na pakhatlorabane do ise mana ising khara khara chaibirame kangdi kangamdre Dura mayang ton. Cha kharaga Maggi kharaga sina khoi ngasi ayuki breakfast oidoine yum kai sengdokba loire angang ani su iru jabire aduna Maggi ke ka pijari lao ma'am sigi bag se yam si lumme si purakpada ai nupa kapre mai makuda sopaga loina na re si ke si bag se si khatada kg 36 lumme ma'am ai manipuri gi chinjak mayam se unboxing tawjarage loi namjin hapkhibani kamai tawge yenge patpa yaurira khotlira ama jeng hapna bado jeng extra muka nga sida leijare nungsada phawdoksare sida nga yaiba khara amgamu su leijare du haribop sida leire aigi favorite kwa mana sida leire Chana chadharage matam khara sidana matamgi mana masing khara leire leiminaba sing khara khara thinge sida leire matamgi mana masing sida leiminaba sing da khara khara thinba chatli nongje am thi mange nongge su toira kanom tawre tabak chalo shiliga lalo shilage tawbani da tuga phajana potharage mayam aise sitpa sengbane adaki पोचै थिनबा चलुबने वारे साजे दोसाई सिंजु लोइ चारे थोए मैम मैसु ngaktang pothaगे मैम ai video se मैम ni मैम yengbi nusibiduda makha tana sum video yengbiyo duga subscribe su tawsinbiramo mathang video dang thengnarasi thank you for watching